Impact News, Impact Healthing for a Healthy Manipur program asibu miyeng tabir mayambu ahanbada Joyshree Usham na taram nokchari. Ngasi episode asida akhoi na puzaragliba topic common dental diseases in children. Angang singda yam toya thokanba dental diseases singi matangda khana jagadawri. Expert oina lengshin biribasi miyam da shaktakchage. Ningoina panjarbada Dr. Jesma Heigrujam, Paedodontist, Shija City Dental Hospital, Keishampat, Sega Road. Dr. Asi BDS na Dr. D.Y. Patil Dental College and Hospital Pune amasung MDS na Bangalore Institute of Dental Sciences tagi loizarakpani Dr. Bu ahanba makta taram nokchari. Good afternoon everyone. Aina Dr. Jesma Heigrujam ahanba nakta desu introduce tawzagre aduga ai sa se consultant paedodontist oina Shija City da leizabani and yam nungaizai doctor ado doctor akhona angang sing gi problem mayam asi khana jagadawri do asi khana dringai da ihan hambada doctor dagi khangjaning basi pediatric adagi preventive dentistry ani se karino se khathamina ba pediatric and preventive dentistry habase vasoina habda khoi dentistry se yamna chawba branch amani yamna awareness to leizare ko not only in Manipur maktanatana India da yamna awareness watli ada ai sa as a paedodontist ama oina pediatric dentistry habase angangi dentistry ne which we mostly deal oral cavity angangi ko angang macha singda aduga starting from birth hek pokpadagina adolescent that is till 18 years of age da koina healthy promoting healthy oral health haitare ado pokpadagi hardi angang ji moi maya how actually angang maya how base at a 3 years complete age ta maya pull up set 20 set of teeth la na hai ko but akoina theoretical hai ko tamakpa review of literature mayam tamjarak padadi angangi ya se hek pokpadagi mother amana cleaning of the gums hai tare ko yagi haudriba area singdo adum clean tawgadaba haugadaba aduna samna haibada samlapna haibada sigi akoigi branch se yamna phazaba line haigadra mother also plays a very important role aduga mama amana piingai dagi dum care loba haujagadabani maise ya je thorok ta taragasu gum care asim yam yes adum yam dagi loin haugadabani mani ado doctor akoina ahan sing ju moi dentist mayam leiri ko ahan sing na ya na kan ya phokpa chatpa khotpa do ji angangi pediatric paedodontist ka hojiki ahangi dentist kari khenaba lei angangi paedodontist hairagana like pediatric dentist hairi se mostly akoina angang da dum deal tawzaraba hai tare ko adon birth till adolescence size ne and including those with special care haibai atradi angang mimana daba angang su koina dum deal tawzai ko adugumba dagi atopa dentist hairagana yam kre branch mayam se ko like 8 branches hena lei dentistry da so adumoi mayam mostly ahan adult mayam deal tawba hai tare have the deal to work henry was a karigino masi ya zigi age factor or get the ribra natraga angang sindana hidak cp ya de haibana kari khenabla like age factors isu amani next kai haini angang ama deal to ba haise angang haibasidi ahan amagi miniature ne haiba ahan achoba dugi apikpa portion ne na hai angang se ko adana angang ama deal to ba haise first of all psychology ama yam important oi adagi angang sigi emotions understand over ma dharkar ta I want the buhairo amada buhairo enang dental da puge hojik naya satuke habida kanam ta pam banate kanana bu like especially angang macha de no adu di sum pam de ba moi de aduna akoina mostly tamzara idi angang se kamaina loina gani ko first magi we try to know the emotions magi ego it kind of like adu the depth of dentistry ne adu myam do khangzara matungda angang sigi dental checkup tawzara ga koina promoting dental health hai ta hadi khoi kano ahan gi zu of medicine de zu angang macha gi specialized over the minor pediatrician paedodontist sina angang macha gi dentist haiba tare ko adu doctor hojiki angang gi baby teeth sing sai doctor pam bikhe bada mama sing je yam role achobu lei piklingai dei gum je phan sing dok pirga ya je aphaba tholung na bai da makta haina adu doctor hojiki angang macha gi baby teeth asigi mai gi kanaba je karino si ju khara thambina baby teeth haiba sigi kanaba se ko me oi ba mayamna not only Manipur dadangina te everywhere ko hai human being hai ta hai angang machagi yane satokro 3-4 su chajagrasano na hai ko adu it's not a good idea amarom da hai ragadi baby teeth sida su equal importance se akoina permanent teeth hai di ahan akoi gi ya hauri smaina piga damani kai gino da few points mostly important health and nutrition
ya yaudradi miyoi base chak lam taragadi sawe haidana angang sidana ya se chi aga na ta di kamaina phajana chagani adu charak tratardi health and nutrition the deterioration mayam la ani adu di health ta walak pa hai se ma kharau khaisang na ba haigadra angang sidala ani health deterioration na major factor ama oire second thing the alignment of the teeth and alignment of the teeth haibadi akhoi gi primary teeth na laizari se ko akhoi gi angang gi yasina lairi se akhoi gi permanent ahalaman ki lak pasida mating mayam pang doine ba hayeng kamaina ya se chumna horakani na adu natragadi kamaina major problem hairagadi mathak makha lona raga ya hoba kaina leibado adu mayam do prevent tau doine ba samna english ta haragana drifting of the teeth and haye ba ko next angangi ya importance speech ta wangang ba matam da yamang yaw da ba mi da sa na chat pa do angang da su question nungai pot natte and hojiki era da haragana most important haragadi angang sing se self esteem wanga confidence level akhoi nakhoi na angang oiringai matam ga hojikti pura technology na thallaba world ni ko asida angang macha myam se loina kai haitare mi na kai hairakani magi classmates peers kai hairakani nangi emotions ta aduna soglabani na kai hairakani school kaning de hairak pa yai aigi ya yaude adai di working parents sama da kamai tauge da they need to take holiday amuk lau batare angangi dumaya aduna angangi take ga dawo ya oi taragazu take triboti maintain phazana tauraga thamba ama darkar tai adu ji angangi ya je phazana maintain tawbas darkar tai harmina doctor ne sunga ngasai pan bikre ma pa gi achower role ama lei habase adu si ma pa gi role si ju khara highlight tawbina wa hai ma pa gi role se ko mostly swaida danginate everywhere ko aina pg tamjaringai matam da su angang amana ya nare higher lak pase the first complaint parents na hai basis ma hai aigi wife na brush to biba matam da cavity ure na so I believe that the women are not the only one to be responsible for the teeth ko both parents fathers su big role ama dharkar tai na khalle in upbringing of the child ama hoi chumme angang hai base mama da ne hen close relationship layena adoi targa su father ga su close relationship ama darkar tai upbringing of the child yam dhaka adugina dhakar oi ko so mama amna yengba matam da I would say both parents na chariba pot se angang sina mainly diet se karamba makhal gi diet no is it more of carbohydrates ra fats ra protein ra sticky food ra ade athumba na kyam hena chariba ko and marak sida aina hage da the dental treatment hai base any dental procedure angang ogera ahan ogera amat tang banateva it's like 3 months regular checkup laksa basida aduna su hena kana ba purakani na khalli ko adunga angangi ya se aduma laire kam cha badama gi diet factor ko then balanced diet ama pija biba and example oina haibada angang nam se fruity am pami ko fruity am pami cake am pami chocolates their favorite candies am pami adu tarsu chagano haibana teba chaga dabane sugar are as important as oil loinamak important oil balanced diet amada adoi tarsu chaba matam sida yengba madharka tai kyam hena chari no na ko sticky food cha ta di ishing pithak piba cleansing of the oral cavity ena ko then next thing brushing am important oi brushing say ana angang sing sina udaba area da di ngahak mapan thong do brush tor maga manungi portion sima di amta brush taudre adu parents na check to bi batai monitor to badhaka tai manung da su phazana cleaning tawri brana then tongue akogi lai se it's also a part of oral cavity aduna tongue cleaning se so yam da important oi tongue cleaning se ek akoina tawzada ba matam da bacterial accumulation haigadra akogi infection mayam thoglak pai kai gino da masu miyoi ba mani chari banga tani na ko akoi su lai clean tawidana adumaina same as adumaina na adum angangi su clean tawbiraga ko phazana or promoting oral health hai ado doctor hojiki angang sing je ahan sing di ayam mana ayukta brush tawre du evening da nungdang da adu marak ta di sum chagi badu zu mana ising thakpana rinse tawbana ra kaino ya da di yam thina mot padi oi de ayam mana adu angang masa di ayukta brush tawre zu school halak pada maya je loimak imon mol khai lak pa je moi je rinse taw hai je da bai oi bra natraga moi maya je
bacteria formation za mene hen boy baza bacteria formation gi hen bagi nate ko adu di rinse to basu haite first of all angang aina as a practicing dentist ko pedodontist angang amada cavity sim lo rakanda aina khoi gi ya gi kaino to kana bima bungo kaino to proprok ting tho o haiba matam da moi kaya haite adu yan ta de moida aduna ngasai gi khoi gi rinsing to base sina haita bane adu tar su adu do dum takpi raga ko angang da tapna tamna angang asidi angang ni dana ko ahan ga mana wadi ya pot na te dana adu admaina dum tawraga dum slowly adagi khangjaning ba mana hojiki ahan singi da muktadi mouthwash laire adai dental floss kuma mayam makhan mayam laire oral hygiene maintain tawna bai da makta ado hojiki angang sing da di chahi kya de kya bo hojiki oral mouthwash se mouthwash kumba over the counter kumba kam ba ya fluoride akhoi mouthwash to variation am lai gre ko fluoride yauba haiba ma non fluoridated haiba ma pot mayam ma lai ko ado angangi oina di akhoi na di prescribe to base by above 4 years of age tagi fluoridated toothpaste oina tawe kai non fluoridated aduna kai maram gino haibada fluoride se sometimes excess swallowing of fluoride na toba matam da toxicity haigalak pa yawe angang da ko aduma laizai adagi mouthwash to loi mouthwash angang gi su dum laye ko mouthwash dum pido prescribe to mouthwash season ba yai ka shukai de angang sing se adagi angang sing da moina khoina ahan sing di loin chare chocolate ogira thum ogira kano everything sa ogira mayam chare ado angang macha sing da chocolate yam cha gano thum mayam cha gano ya tin cha gani haije ya do sing do adi kai shukai dabra Shubudi kai de adoi taragasu ai yam chagan tawzani tin chagan bai kai gino haiba matam da pH level haiba ma lai ko yagi de manung da oral cavity kamai maintain do do mai pH level je normal pH level di akhoi admai na maintain to badi ya de masagi khetna raga lakcha bani ko ana pH level su khetnai anganga hanga aduga adui mathak ta saliva cleansing action haiba se angangi da di pulling effect kana ne ngasagi chagi ba khot ki ba mayam nungdang makta haiba da example oina haiba da adum uramba su ye angang se tumna bai da makta akhoi na pacifier hapa do khangbra khongchup man ba ma honey dip to ba se adu hapa si su another major factor amane ba caries promotion to ba da haiba di adugi honey yauri do honey bu ogira something whatever it is there atum adu kind of concentrate tawraga area amada khogi yagi morphology hai tare ko yagi masak hai tare adu da pulling abi pull tawraga area am du da pukhi gi type da form tawraga lai gi tar lehu gi tar di bacterial adum accumulation tawraga ya tin ja basineba angang da majorly uriba disease se ko dental caries is number 1 both in female and male nupam cha da su ui nupim cha da su ui dental caries se then gingivitis haibasina akoi gum gi kaino ne ba disease hai tare yari da e thokpa si am common oina ui and another haigana traumatic injuries hairagana akoi gi knockout teeth anadi haine ba knockout teeth as atai kemte natte ngasai gi angang mostly 8 to 11-12 years inghalakpa matam nupam cha cycle thauraga koi chening ba nupim cha na koi laga stairs tagi there are 2-3 cases akoina seizure da su uzagre ko angang se stairs tagi ishing taram ba da kanna chen thare ena kuma akanda yairaga yamang knockout to ba adu sigi case myam se akogi traumatic injuries aduga avulsion case hai ba ko knockout yamang thoklak pa se ada aina awareness knockout ni yamang khatang gi do nakan gi oitaraga di nakan di pak na tawde because yai matam da kaino tawani na mamang front hoina yairak pani na yamang hoina anamba injure tawi ko ada yamang se injure tawa matam sida ya se anamba na yamang gi khoi incisor haina khangnai se anamba na thoklae ba ada aina mayam da awareness hoina haining idi hoi it's a panicky moment ne mama mapa gi pakhatni ko e nai uraga ada tarsu ya do admaina tawbada nearest dentist ama visit tawiu ya do pubiraga chatlu ishing water media sida ishing the running tap water or filter water amada happy raga ko please nearest dentist ama visit tawbiraga implant tawiu same maya do hapsan ba yai haba yes reimplantation tawba yai akhoi gi aina as a dentist aina haijo hairaga di any other prosthesis
implant pu khangde any akhogi mayam makhan yagi replacement hapa isi mahuta budi akhogi permanent akhogi isagi ya se natural teeth se sina best ne na khanjai aduna adu dum implant to be yai adu gumbai facility mayam su dum siza da phangi ko khoi group of team of doctor mayam tawraga yam nungai doctor adu hojiki doctor gi kano Sega city hospital gi na lori ba thodang sing aju mayam khanasi adu matang shwai de break macha ma do Atenba commercial break am talojagi break ki matungda Dr. Jesma Heigrujam ga mukhana wari shanaduna common dental diseases in children ki matangda khangwina kishi break ki matungda mukhana taram nokjari Dr. na break ki mamangda parents ki role mayam takpi khre adagi ngasi kano break ki matungda di akoi hojiki Dr. na hojik consultant one lebiriba Shija City Dental Hospital Keishampat Sega Road asida teams of doctor mayam lai moina kari anova thodang loribge kari roles or activities mayam awareness purakna bai damakta pakhat page du khar thamina bhai se team of doctor ko ai sana as a consultant paedodontist laire akhoigi full time puzariba surgeon ani laizai adagi endodontist lady endodontist mostly kaino the root canal tauba hairaga khangai ko yari pukpa yari pukpa duna oral surgeon kangu then disinfection kind of like a minor surgical procedure myam tawi ko then khogi orthodontist hairaga na yagi tara phaba haina dare ko braces phaba so aduda aina hojik break ki mamang so haizagi ba ya knockout to ba haise yam very common oina uzai ko angang singda adagi nupamcha da su namna di ui season nupimja di ka chung phandi tawde dana adagi contact sports leiba contact sports hairaga na athana boxing one of the contact sports next football gumba like ball na yaira kind of recent amasula ame case ama ko aduna shi myam se ya sing se adum reimplant khudak ta adum tawba yai adagi akoi implantologist laibani na adum thaudang mayam budi tawkhajai do so I would say that natural teeth is the best remedy ni na adugi ya do adum safe tawba yai na khanjai adu doctor hojiki angangi ya se baby teeth se si ken gra matungda permanent ya je haurak laga masi da knockout tawgi taragadi amuka han de haura roi natra implant tawbasina last option implant tawbasina last option ne last option ne dunabu aduga atopa treatment hairaga di e ya do mangre na haibasu yawi ko adu ya mangre hairaga su akogi atopa option hairaga di remedy oina prosthesis hapa na makhal mathin mayam am like ba some dentistry ko adu da implant habasina hojiki matam da di khwaidagi kaino oina lairi yamaru thaba adu doctor hojiki angang oringai da maze adolescent stage learing da ya knockout of the yamangani thokre adu same yaw the implant to sale adu magi yazi hausa ya dum on ki gadori bra ma chawkhalak matung ina yazi dum chawkhalak gadori bra no ya say once akoina ya silakpa hoba se ko at 6 years ta aina parents so yam haizaning 6 is a very important age na 6 ta khoi gi permanent yapang se yapang hana hoba hora e ko manungi makha su mathak su ko ada yapang se kharamdana angang kharamda early oina hoba yawe kharamdana late oina hoba su yawe aduga yapangi matungda yamang se olakada baneba ado khoigi hojiki avulsion ga mari lainana knockout over teeth haibedu ga mari lainana khoigi yase akhoina khudakta moina pura agar implant tawraga haibedu safe tawraga thamme haibe teeth se sida chawkhat ka pikthaga ba amta laite doitarsu akhoigi accident to na happen tawriba moment to aduda within 1 hour that I would suggest dentist ama visit tawba nadi haije yam nuai doctor adu doctor hojiki Shija hospital local ba the activities upcoming activities kari lebagi have to su upcoming activities as a paedodontist ka khoi children's day for all November the kids November 14 for all the kids in Manipur and please do visit us we are having a free dental checkup amasung minor surgeries ma'am because as a paedodontist I angangi not only oral health but I would like to promote the whole overall health of the child ko ya nungai taba se sha nungai ba thabak natte na November 14 asimaksida tawgadori bane basiki free medical oral camp have free oral camp so masi everything consultant adagi akogi loina doctor mayam su loina zaram gani ko I myself will be there aduga mai akogi atopa doctor orthodontist loina lairam gani consult tawna timing di pung kya de kya timing se pung 9 o'clock tagina 3:30 4 o'clock okay yam nuai doctor yam aphaba kongthang na have tare masigi kanu upcoming camp se adagi doctor hojik ahoina parents ki role jo khara khangjakre doctor na jo hojik common dental diseases aham bada caries
adagi mathangda gum disease laire gingivitis adagi hojiki knockout atopasu lairibra akhina khangba atopa se khangba yaba se lai minor surgical procedure ha tang tai kaina ga lai ko tang tai haisina akhoigi lai se akhoigi jaw sigi khan lai makha hai tare akhoidi akhoigi dental medical term da ha gana floor of the mouth hai adu da taishina raga laiba khangbra asigi lay maraki se hoi akhoigi freely adu wangang ba khotpa da nungai te dana lay lon bay type da khatam dune ba adu hosi surgery tarok kak e kai sometimes adu surgery su yai ko ado akhoina mostly practice tawrakpa matam dadi if it doesn't hinders mostly akhogi wangang ba speech kumba da kya problem laita daragadi akhoi keshu yam ka hena kaino perform tawde du surgery ti aduga aina hygienic badasu akhoi as a paedodontist ama oina pediatric dentist ko ama oina akhoina overall health angang general angang da su yengzai like special care needs soiba angang ko mimana da ba hai tare adu angang da yengzaba matam da su adum chamana na akhoina hojiki angang da piri ba importance to adum angang atopa da special child su pj ado atei sigi kano symptom common disease me amde tak pire doctor na ado aroi bada doctor na as a paedodontist amagi role je kari kari lai bigi have to khara samlap as a paedodontist amagi role oina ngasai haiza giba mayam do haiga samlap na hairaga su ai angang amagi oral health we dedicate most of it not only oral health akoi overall health also yengi ko then akoina angang amada yengadab si magi ya khara angang khara da ya se permanent teeth se yaurak tabasu yawi adugumba do alakadaba chahida magi yaurakadaba kai khongthang pubiraga angang sigi perfect smile ama purakna base mi khuding mak perfect smile di pami dana ko ana perfect smile purakna ba kai kana kai lokhat pa yai adu yengzai ko adagi preventive treatment hairagana koi angang se khoina categorize taweba ko caries risk assessment and adu di pura theory wari ne aduda karamba angang dana yamna tin chagali karamba dana cha de haiba aduga angang se pi ingai sida tin yam chagan ba angang ya caries cavity yam laiba angang oitaraga masi genetic factors ukra yaw genetic factors is major factor genetics se ko adoitar so it's not proven yet but genetic is one of it aduna ai parents adum hange adagi di preterm oiba child angang okay thasu dana popa angang da sudum ui ko ya yam ya tin chagan basu ui sometimes uda basu yawe but theoretical ki point of view dadi ui na hai moina di ado aina pg tamsara ko matam da su hoi amani di thengna gi but that doesn't count ki loinamak ta kaino tawramgani haibanatte duga angang singi ya se ke haini preventive treatment laukhacha boina khoi season dadi hausu haujare ko preventive treatment samna have the fluoride varnish piba and fluoride treatment kaina ga lai di ya se angang 7 years tagi dum hawe akoi gi gel form ama ya se da tai biraga ko around 1 minute muk thamaga aduna kamai tawge da samna have da akoina angang da haibada nong chot la kan da isa chot la di lok thungi dana ko adana akoi angang da haibada sina raincoat ni nangi ya gi rani raincoat ni so adugumba treatment mayam am su lokhachari ko adagi most advanced treatment adum lokhachana bahut nazari akoina adagi aina lastly haigedab the parents ta ko chaba pija pithakpa matam da angang da juice kuma pithakpa angang se juice yam pame but fruity is their favorite and fruity kuma pithakpa mahutta pitha o ka shukai de ada whole fruit se woina pizza bi ona haininge kagino da apple ama chaba sine hena kanai kagino da apple do moina chi aga chaba matam da chewing factor do na ne ngasai gi yaga oral cavity da cleansing action ama la kani ba adu yam kanai na khalle di juice mahi thakpa budi mahi do di condense ngasai gi package ta lakpani na kari yaw kai phabudi phai ade darsu aduda yawriba sugar content me amduna loina yada napsin khosin lei bai mahutta budi ko khogi natural ba fruit ama charaga chu tawraga chewing action like raga ya clean sobaduna hena phai na su khanjai ai yam nungai doctor na ngasi akoi paedodontist agangi dentist ko meteron da sum phap ta na ba khairaga na aduna hadi akoi angang masagi salon lei samkakpagi salon leire adagi baby clothing section tonga namam leire adagi narakanda kano haksangi medicine gi doctor pediatrics mayam leire admaina yagi zu ahangi
dentista pubudi angangi dentista pubibana hena phagani habadi pedodontist amana di husiki angangi psychological emotional angang ji kamaina handle tawdagi maya phukma tamda kamaina themaga kamaina angang do yamna ki handabida kamaina phasana tawbigadagi habagi techniques so mayam tamaga leirabani na pedodontist chatuna yengibana phagani hena haizage doctor gi upcoming hosiki programs you success obingo isanu haraga once again thank you so much ngasigi episode selection biduna yam kopna thambikre thank you so much thank you ngasigi di impact handling matang aswai loshlakle mathangi episode ta topic anobama expert amaga puduna lakchagi haraga miyam dagi kaina nabaya thani jari thank you